Leitana Development Purakpa Yaroi Shanti Puraknaba Wari Sannaba Mathou Tai CM Furup Marina Puna Kundariba Singapore ngasi Southeast Asia da per capita income khwadigi wangduna chokhat palaibak ama oiba ngamlibasi furup masil amaga gi marakta nungsi chanana Shanti oina leibana chokhat pangamlibani lamdam masidasu Shanti Puraktana Shanti Leitana Development Purakpa Yaroi aduna Shanti Puraknaba Wari Sannaba Mathou Tai atom bomb fawba season akiba World War II fawba Wari Sannaduna waroshin purakibani haina Manipur gi Chief Minister YKM Jana phongdokri Wafamasi handakta nauna saba Laiching Haikakpokpida laiba Mission Blind School gi Girls Hostel gi anauba sanglen sangaduna khusanabagi thorab amada athoiba mithunglen warol piraduna phongdokibani Thoramaduna Chief Minister na makha taraduna phongdorakpada hauzik laiba Manipur gi apunbagi lamkhai asi lam asida punna khundaminariba furup kuntra taruk asigi ipa ipu singna sembiramkibani amadi ngakpiramkibani haibasi khanduna isa gi furuki apikpa wakhalonda thabak tawbasi toklasi masina lamdam asibu chokhat lamjolda yauhanba ngamloi irang asi losinaba Wari Sannaduna state asibu tangdu leitaba fibam amada puraknaba punna honaminasi hojik tongan ba furup sengilo chingba kaya mahaki bangaloda lakuna wari saba haure asigamba Shanti hanjulaknaba kanna honari ngei cheragasida Chingi lamda kanglup ani amuk irang tholakpa asi laibak thibani aikhoi punna amata oina Wari Sannaduna waroi Puraknaba honaminasi hainasu tongan ba forum singdasu appeal tawrakhi mahakna makha taraduna school asigi mahiroi singna awangba thaki mahi tamnaba honabada thengnariba awaba kaya sisu laingakna lumna lawi aduna school asi athuba matamda high school gi thak class 10 fawba tamba yanaba upgrade tawragani haibagi thajabasu piramki Laibak thiraba mit udraba ubagi pangal solaba miyoisingda makhoi da ishona khudol tawrakpa talent haithoi singthoiraba kaya asibu miya mamangda puthokpiba saktakpiba puning thogarpiba asida miyamnasu punna saruk yaminasi Mahiroi shingi hauzik fangliba thagi senfam asidagi su khara hena hapchinaba laingak asina honari adubu irang asina economic problem khara leibana ngamdri haiba wafam su phongdokhi nangna saba sanglen sangabagi thorom aduda athoi Mithunglen oina Manipur gi Chief Minister YKM Chan Thoramapu oina Kom Union Manipur gi President Sato Ahau Kom loinana ikai khumnaraba mithungsing oina DC Technopal Saurav Yadav IAS amadi Chairman Justice Committee on Anglo Manipur Ward 1891 Joy Chandra Konthaujamna sarugyakhi Thoromaduda Thorongi leiting oikiba singda mahiroi singna sajaba pochai amadi tongan ba furuki oiba chatnabi natki pochai kaya khudol pot oina pikhi Thoromaduda Maring Tribe Tarau Tribe amasung Kom Tribe ki oiba natki oiba jagoi isai kaya su utuna miya tahankhi jaga amada mumsat paido yamna inconvenience oibani na sida upgradation tawbiyo haibani oi nahan Yumda lambadasu ay mahajari duni madu ohela sena toro ko aduga file kara yorge ayna matan lakwa session nangnaba madu upgrade torosi haikak popi haiba surrounding sida koi taminari ba Group Hajjabatai, Om, Aimol, Sote, Maring, Anal, Langkang, Darau, Hedi, Manipuri, Gazette notification, the Yoga community contract, the Rukim Manunda, Tareti, Wigi, Kunsidare, Haitare, Doikoi, Punna, Gawinaro, the Basi, Tekanga. Manipuri mahirol degi horakanda tengkang ke ada Manipur si awal degi ngak hibat tuan ba bagi ilang sing mika pol bagi part mayam si maning taba Manipur ama ko idan lain na bagi dam community kuntra darusina punna lingjen manarakanda Manipur si ngak agalak pani ngasi Manipur gi lain ba boundary si Kana gumam pi berarti community kuntra darusina sem giba amadi ngak giba adu boundary ni adalah ekoi pumana
ahal laman sina thambiram basung balam se koi nusibam thui sini thamjani koi Singapore aibalam do community mari le community mari do adi loina mak we are all Singaporean we Singaporean ni haila kanda loina mak pride le Southeast Asia la per capita quite the wangba adung balam mamoy magi aso bole bagte manipur gi leiba tampak ki lam se sim dang sa population na 60 lakhs ti hen ba aduga human resources tu ki matik wanga jati singtu punna lebinar kanda Southeast Asia da quite the economy wangba per capita income wang bole ba koi ni lusi sana amadi Shanti Leitana leiba amadi Purakpa Yaroi Maitei ki khanba naga ki khanba kuki khanba song khana da le suksau Purakpa Yaroi lam mamoi batawani aduna aikoi apunba manipur amgi wakal da punna himinaba natana atopa lambi su leitabnina koi nusi sana na himinana ba koi wakan khanminaba mathou tai amana amagi awaba khabinaba mathou tai ngasi sayom hendraba dumba maitai amadi kuki sinau singi marakta asoba pigi country gai tai maduna maram wareka anda sangtum sungin bau hangoi nadul ler madu jiti pigi sinau mayam dusu pala laga aeroplane tomba hore frequently aduga ai bangalore su tongan ba group sing lak na unadra Shanti kamaina Puraksige hai basi khanaba hobe